Hello ma'am, ngasidi yen makhong marin ngwba amane aduga sida yongchak ironba amaga adai kotnaba mana masing khara leire aduga sida thabiga telauga aduga paphor atawba amaga ngasidi hawteni hawrage ma'am chak su lame ironba jane heta yongchak maru ngaken laigi makhong ama thatoke laigi makhong ama sida laigi makhong thatoke hawrage ma'am to ma'am aigi YouTube channel asida mayam subscribe tawdaba yawbi taragadi subscribe sung soidan tawbiyo ado mayamna nusibiduna like share comment su tawbiramo soidan tawbiramo ko ma'am nusida tang namun ko siya paphor dito ngayon kaya yongchak maru tak jaya 되게
ꯌꯦꯟꯕꯥꯁꯦ ꯌꯥꯝ ꯇꯥꯏ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯆꯥꯛ ꯆꯥꯕꯁꯨ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯈꯣꯡ ꯂꯩ ꯅꯨꯡꯁꯤꯗꯥꯛ ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛꯁꯤꯒ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃꯅꯤꯒ ꯉꯥ ꯁꯥꯏꯖꯟꯕꯅꯤꯅ ꯌꯣꯡꯆꯥꯛꯀꯤ ꯃꯅꯝꯒ ꯊꯣꯛꯑꯦ ꯅꯨꯡꯁꯤꯗꯥꯛꯀꯤ ꯃꯅꯝꯒ ꯄꯨꯟꯁꯤꯟꯅꯕꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯃꯈꯜ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎꯁꯨ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯐꯖꯅ ꯉꯧꯊꯔꯝꯃꯤ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯈꯨꯡꯉꯧ ꯍꯥꯏꯅ ꯃꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯌꯣꯡꯆꯥꯛꯁꯦ 3, 4, 5, 6 ꯌꯣꯡꯆꯥꯛ ꯃꯔꯨ 7, 8 ꯁꯤꯗꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨ 8 ꯁꯦ ꯄꯣꯈꯥꯏꯔꯦ ꯂꯣꯏ ꯄꯣꯈꯥꯏꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯡꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨꯒꯀꯣ ꯅꯨꯡꯁꯤꯗꯥꯛꯀ ꯁꯥꯏꯃꯤꯟꯅꯕꯁꯦ ꯈꯨꯍꯥꯎ ꯑꯃ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯣ ꯌꯨꯝꯗ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯅꯨꯡꯁꯤꯗꯥꯛꯀꯁꯦ ꯄꯨꯟꯅ ꯁꯥꯏꯃꯤꯟꯅꯧꯕ ꯑꯗꯨ ꯃꯅꯝ ꯑꯃ ꯊꯣꯛꯄꯅꯤ ꯌꯦꯡꯉꯣ ꯊꯥꯖꯗ꯭ꯔꯒ ꯍꯥꯎ ꯌꯥꯝ ꯍꯥꯎ ꯑꯗꯣ ꯍꯩꯅꯗꯕ ꯃꯤꯗꯤ ꯈꯪꯗꯦꯀꯣ ꯅꯠꯇꯦ ꯃꯔꯤꯟꯁꯦ ꯃꯔꯤꯟꯁꯤꯗ ꯍꯥꯞꯆꯜꯂꯦꯅ ꯑꯗꯨꯒ ꯆꯥꯛꯁꯦ ꯈꯤꯇꯪꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯣꯝꯕꯤꯕ ꯂꯦꯛꯇꯁ ꯃꯅꯥꯁꯦ ꯈꯔ ꯄꯤꯛꯈ꯭ꯔꯦ ꯀꯂꯦꯖꯥ đúng lắm và cái này vẫn có xem bị bạn đưa cái sự kiện mà hao rồi
太贵了。嗯。我们是买看饮这个，我觉得，cái kiêng cũng giống nó nằm rất là kìa. Ừ. 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 Bột khoai chicken leg. Ừ. Ừ. Sẽ gai rồi đó. Quá ấm. Ừ. Ừ. Like chứ. Like chứ một anh là xung phong à. Xưa mặt không đấy hoa xích vậy. 그러면 백gram 줄때 그래 ngakpiro 백gram 줄때 ra ra
ꯁꯣꯔꯣꯛ ꯃꯄꯥꯟꯒ ꯑꯣꯏꯔ ꯑꯗꯒꯤ ꯑꯉꯥꯡꯈꯩꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯌꯦꯟꯅ ꯀꯥꯔꯟ ꯈꯔ ꯇꯥꯕꯅꯦ ꯇꯣ ꯑꯃꯨꯛ ꯇꯧꯔꯦ ꯇꯣ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦꯕ ꯑꯗꯣ ꯋꯥ ꯉꯥꯡꯉꯣꯅ ꯑꯗꯣ ꯉꯁꯤꯗꯤ ꯄꯉꯥꯡ ꯉꯥꯡꯉꯝꯅꯦ ꯃꯌꯥꯝ ꯁꯤꯗ ꯅꯠꯇꯕꯤ ꯉꯁꯤꯗ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯩꯈꯣꯏ ꯇꯩꯃꯅ ꯃꯨꯛꯕꯥꯡ ꯇꯧꯔꯅ ꯌꯦꯟ ꯃꯈꯣꯡ ꯃꯔꯤꯟ ꯀꯩꯀꯥꯁꯦ ꯐꯖꯅ ꯑꯩꯅ ꯉꯧꯕꯤꯔ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯩꯃꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯁꯨ ꯃꯌꯥꯝ ꯊꯝꯕꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯝ ꯆꯥꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯁꯨ ꯁꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯕ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯗꯕ ꯇꯧꯔꯛꯀꯅꯨꯀꯣ ꯀꯃꯦꯟ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯀꯃꯦꯟꯒ ꯄꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯋꯥꯈꯜꯒꯁꯦ ꯑꯗꯣ ꯀꯃꯦꯟꯁꯨ ꯂꯣꯏ ꯍꯟꯖꯔꯛꯀꯦ ꯑꯗꯣ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯌꯦꯡꯇꯪ ꯌꯦꯡꯉꯒ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯃꯝꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯃꯝ ꯄꯤꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕꯗꯣ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕꯗꯨꯁꯨ ꯀꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯇꯧꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯒꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯨꯝ ꯇꯧꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ